मथौना लेरबा मुसलमान सिंह मोहम्मद सल्लल्लाहु अलैहि वसल्लम के मनाक्ता लेरम बसिंग अदुना वाफम असिबु अरानबनी हाइना लाउथोकपा पामकी अदुबु मोहम्मद सल्लल्लाहु अलैहि वसल्लम तुमिन्ना लहनकी माइकई अमरोमदा येकनबसिंगना तसेंगनमक मोहम्मद सल्लल्लाहु अलैहि वसल्लम सिखरे हाइना थाजकी कुरेशकी मीसिंगना मफम खुदिंगमक्ता चखाइकी अदुगा असिबसिंग अदुगी मरक्ता चंगलगा मोहम्मद सल्लल्लाहु अलैहि वसल्लम की असिबा हक्चांगबु तेखी मखोई खुदिंगमक्की पामजबदी अहांबदा महाकी हक्चांग अदुबु फंगमनी अदुगा हक्चांग अदुबु मचेत मचेत कक्थलगा मखोईगी थमोईगी मैचाकपु इंगथनबनी थीरेबसिंग अदुई मनुंगदा अबू सुफियानसु यावरमी मांगना चेलगा असिबसिंग अदुबु मुन्ना येंखी अदुबु निंगबा कायबगा लोइनना हाइरई मोहम्मद सल्लल्लाहु अलैहि वसल्लम की असिबा हक्चांग कदाइदा लई माके असिबा हक्चांग दी उबु फंगदे अबू सुफियाना असिबा हक्चांग सिंग अदुगी मरक्ता मोहम्मद सल्लल्लाहु अलैहि वसल्लम बु थीरिंगई दा इखंग खंगौतना हजरत हमजागी असिबा हक्चांग अदु थेंगनरमी मापु हेक उबदा महाक यामना साउखी माकी मांगदा नुक्सी हैतबा माकी ई तैरबा ता अमसुंग हजरत हमजागी असिबा हक्चांग लेरमी महागना माकी ता अदुना हमजागी असिबा हक्चांग अदुदा खोटलगा मचिनबान चिक्लगा हारी लोनम्बा बदरगी लानफमदा नंगना तौकिबसिंग अदो लौरो हुजिक से हाइदुना ता अदुना थिलम्मी काफिर थाजदबसिंग अमा ममिंगना हुलिस बिन जय्याम कौबा अमा लेरमी महाक्सु मनाक्ता लेप्तुना लेरमी महागना अबू सुफियान की सरमचत अदुबु येंगबा ngamdaduna mahapu mafam adudagi chingtoklami aduga lauri miyam yengbiu masi kuresh ki leaderni mahaki mayambagi asiba changbu tauriba si yengu abu sufyan kangpre khangki aduga hari aidi khangbore yengu adumna lauganu amuka abu sufyanna khalid ka thengnarami abu sufyan yamna khorangna खालिदता मोहम्मद समगे असिबा हक्चांग फंगलब्रा हाइना हंगलमी माके असिबा हक्चांग अदुबु फंगलब्रा नत्रगा लेपाकना योथख्रब्रा खालिदना खुमलई नाना अरेमबदा माके असिबा हक्चांगबु थीरी वाफम मदु कनागुंबा अमना पंगाई हाइकी वरंगनी आइनदी हुजिकता महाकु लोइनबा खरगा चिंगथकलोमदा काहतखिबा उहवी मुसलमान अयामबना तसेंगनमक मोहम्मद सल्लल्लाहु अलैहि वसल्लम सिखरे हाइना थाजरमी अदुबु मखोईगी मियेंगदे मोहम्मद सल्लल्लाहु अलैहि वसल्लम बु थीजरमी इकंग खंगुतना हजरत काब बिन मालिक की मियेंग मोहम्मद सल्लल्लाहु अलैहि वसल्लम की मथक्ता तारमी नुक्सीजरबा महाकी ममाई मक्तदा येंगजरमी महाकी ममिना nganthoraki mahakna karisu khanthaba leitana kanna lauraki musalman sing allah gi rasul di sidalere o musalman sing allah gi rasul di hingli masigi khonjel asina kari oi masina musalman sing gi marakta ninkhiba adudi qiyamat ki numita ningadaba aduna heloidra haina khanki musalman sing gi punchida anoba ithil ama lakhi mutluraba थमोईगी मई अमुका हनंग ngangkhalakhi chok tharuraba hakjang nongna tekhalakhi mafam khudingmaktagi meran bina maigi maikeida paisilakpagum makoi khudingmak Muhammad sallallahu alaihi wasallam ge manakta yausilakhi Hazrat Abu Bakar amasung Umarna ख्वाइदगी मांग थारामी मतम अदुदा मुसलमान सिंगी फिबम यामना सोखी खुदोंथिबा अदुमक हिंजिलखी मथौना लेबसिंगना मोहम्मद सल्लल्लाहु अलैहि वसल्लम बु इकोई कोशिलगा चिंथकलोमदा काखतखी चिंथकता लेखरबदी येकनबसिंगना इराइलाइना चंगसिलकप ngamloi अबू आमार ओसीना चिंखोंगदा कोम खरा तोथो लगा थमकी मरमदी मुसलमान सिंगना मफम अदुदा खुदोंग थिरकपा मतमदा नान थकिबा यानबा इखंग खंगौतना मफम अदुदा मखोई चलिंगेदा मोहम्मद सल्लल्लाहु अलैहि वसल्लम की मखोंग अमा कोम अदुदा
nanthaki Ali amasung talana chinchaladuna Muhammad sallallahu pairaga chinghalakhi asum tawduna makhoina chingthaklomda kakat khiduna chingi maton yauki Abu Sufyan na Muhammad sallallahu chingthakta ka khibadu urami mahakna mahaki lanmi sing lauraga chingthaklomda karakhi Umar amasung sahaba kharana madub uki makoina mataktagi nungching langthaki maramaduna makhoi mathak lomda karak pangam khide Muhammad sallallahu sigre haibagi aranba paw asi Madina yauki matam maduda Madina da leiriba musalman singda karibu thoklangwani pakhatpa langtaknaba amaga loinana makhoi Muhammad sallallahu gi maikeida chinchalaki paw asi Hazrat Fatima Rajalau anhana tabada lefam topam khangkide mapam marang khangdaba makhai mahakchu chelakhi karam tawna yaurakhi banu haiba ngamde mahak Muhammad sallallahu gi manakte yaurakhi mahakna uba matam adu phawbada Muhammad sallallahu gi mamaidigi I chenthaba leplamde mapanu sijaba adugi phibam adu ubada thamoina leitaba ngamkhide mamit adu pina pumthan thalakhi Hazrat Ali na mahaki hakchang ngathok chanaba masada yawba phijol aduna ising khara purai nuksijarabi machanupi aduna asokpasing adu chamthok perami chambe aba chamthok khare adubu I khaklamde kona thangdadi phakki machet ama maina chakthok khan khraga ud aduna I thoklafam aduda thomlammi asum tawduna I du khakki Ubbi bin Khaf koba Allahgi Rasulgi yeknaba amale rami mahakna Muhammad sallallahu hingli tabada kham thengna sauki thangsang chatok laga mahak ki loinaba kharaga loinana Muhammad sallallahu gi maikei romda lakhi yamna sauna Muhammad sallallahu kadai da lei haiduna laurakhi karigumba nangna hinglaba ai hingbagi kanade haina laurakhi mahakna naksilakpa matamda Muhammad sallallahu na mahaki loinaba amadigi ta ama laurami aduga mahaki ngakki mapada khajitang khotkhi baduna mahaki masa pumbada maina chakpum mahakna phauki khudakta mahak khongba lawbaga loinana sikhi masigi lan asida musalman humputra sikhi sikebasing adugi manungda mathongna leiraba kaya su yauki makhosing adugi manungda Allahgi nongsa Hazrat Hamza su yauki warsi haraubana leifam khanglamde mahaknani Hazrat Hamzabu hatpa mahak hingi manakta yauraklammi mahakna tawkhiba thodok tamlammi aduga madugi mana adu bibinaba hinda haijarami mahakna hinda hairi aina Hamzabu hat khare hujik nahakna karamba manano ingonda pigadawriba hinna hairi nangonda aigi tanglabali kasi pigani hayo mahak kadai dele hui warsina hinbu puraga lakhi aduga Hamzagi asiba hakchang adubu utki hindi mathwai chaktuna leiribani hek ubaga hin khangmu ngamkide asiba hakchang adugi manak ta laglaga asiba hakchang adugi mabuk hutkairami mameng adu lokthoklaga sairami matam aduda mahaki thamoi adu ingtharami adubu mahakna mameng adu yotpa ngamkhide upai leituduna othoki hinna mahaki marak mangaktagi lik adubu lokthoklaga warsida piki aduga Qurayshki nupi kharaga loinana chatlaga asiba sing adugi manakong manaton singbu kaklaga lik oina semlaga mangakta yankhi yengnaba singna makhoigi asiba hakchang sing phumkhare hujik makhoina makada hananaba thorang tawkhare tanja aduda Abu Sufyan chingkhongda chelaklaga laurakhi ngasigi numit asi badargi numit adugi paukhomni mathangi chahida amuka badarda thengnagani amuka masi haramlaga hanki aikhoigi lanmi singna nakhoigi asiba hakchangi manakong manaton kakthale aina makhoida masigi order tawkibasu leite adu aina thingchu thingkhide aina masida nungaibasu phaude aduga nungaitabasu leite musalman singna chingthaktagi asiba hakchang sing adubu phumnanaba kum taraki Muhammad sallallahu alaihi wasallam Hazrat Hamzagi asiba hakchang adubu urami hakchang adugi saruk tongan taduna lerami ikhang khangudana mamitagi
mapi tarakhi adugi matik kaplammi mahaki makoi pumna pum cholammi matam asida Muhammad sallallahu alaihi wasallam dagi awa mai chaki wahai sing asi thorakhi o aigi mitsina asu yamna akitu jungba asi mamangda amuk to ukhidri amukka mahakna hari karigumba Shafia Hazrat Hamzagi Machanna Hazrat Hamzagi Asiba Hakchangi macet adubu langja kwakta pija thok khibada nungaitaba amadi chatnabi ama oi hauroidaba oram lagadi Hakchangi macet adu pija thok lamgadabani aduga madugi mohotta makhoigi mi kunthra mafam asida phumgamgadabani Masih matungda Quran gi wahai sing asi Muhammad sallallahu alaihi wasallam gi wakal da pumnin nilami surah Nahl ayat number 126 125 A'udzu billahi minash shaitanir rajim bismillahir rahmanir rahim Wa in aqabtum fa'aqibu bimisli ma aqibtum bihi Wala in sabartum lahuwa khairul lishabirina wasbir wama sabarka illa billahi wala tahzan alaihim wala takufi jaykim mimma yamkurun innallaha ma'al ladzina taqu wal ladzina hum muhsinun aduga karigumba nakhoina laman singlabasu adu khakta singadabani tawrakhiba adu khaktamak aduga karigumba sabar tawrabadi sabar tawribasing adugi chumba adune hena phai aduga sabar taw nakhoigi sabar asina Allah gi mateng oigani aduga nakhoina tawgebasing aduda wasilunu aduga makhoigi phatalosing aduda wakhal leitadaba wahenganu tasengnamak alladi makoising aduga loinei hairibasing aduna lagi haiba indabadagi ngakthokchariba mahaki asawbadagi hingnaba honei makoising du lamchat phajaba chatpa singni